100 days sukiba phawbada nutigi every day sida laga sumana khoi phammaga chino sigi 6 brother asi khoi moi hakchang sibo khoi justice phangdri phaw khoi ngaigni justice phangdri phaw losu lokhiroi hena khoi sida thammibani Kangpopi district ke Lailon Baifai degi faraba matong mihathi na hato piram khiba Liagmai Naga taruki justice pigadabani haina demand tawrakpa numit chama subagi solidarity prayer meeting pangthokrai loinana justice phangdri phaw ba leikidraba sangi hakchang lodana Khongjang makha changsin khigani hairi thoramadu joint trab council yauna konsa khul village ki kunja singamadi yelho furuk kayana sarukyaduna jenims ki mogda pangthokibani thoramadu da sarukyakhiba singna leikidraba singi photo da leikatpaga loinana makoigi justice athubada fanghanaba miyam puna prayer tawminakhi Thoramadu mari leinana konsa khul village ki chairman D Adam Liagmai na phongdorakpada Liagmai Naga taru hatkibagi justice ngasi fawba fanganba ngamdaba si khwaidigi laibak thibani karigumba lenga sina khangsin usinnadana dumak leisinba tarabadi mokta leiriba hakchang tarugasi lengakpa singi mayumda Thinjilakpagi khongthang fawba lawrakpa yai haina phongdorakhi loinana mihada sida chenabani haiba mioi mari NIA na fagat khiba sina justice purakpa ngamloi justice puraki hairabadi mastermind oiriba Lailon Baifai gi village chief Lalboy Baifai amadi police constable ama yauna KNFP gi luchingba thangboy kip gan faraga logi matung ina action lokhatkadabani haina taksilakli 100 days sukiba phawbada nutigi every day sida laga sumana khoi phammaga chino sigi 6 brother asi khoi moi hakchang sibo khoi justice phangdri phaw khoi ngaigni justice phangdri phaw losu lokhiroi hena khoi sida thammibani aduna kadongai so khoi surrender toroi kadongai so khoi tunghaloi asisi yaure haina khoi moi gi photo ga konana magi masak maminga konana khoina identify torabni adu hoji phaw phaba ngamdabsi karigino aduna phagada bo haibu hoji ki khoi gi lalumba phai gi chief adugi police personnel amma lalumba phai gi police personnel amma yauri adus yaudri lalumba phai gi chief yaudri lalumba phai gi mera phai gi leaders yaudri aduga KNFP gi leaders sing yaudri si myam yaudri bne phabda chenaba aduda hatpada yauraba mi masam myam leirabni aduna sigi sidi akhoi phangdri phobde akhoi kadongai so akhoi adugi mi amani phagat le habdun akhoi apen manate aduna akhoi sungai yaro aduna